Muslim ni Chingnaba Meewoi anina Angang ahum pharaba Matung Lampak amada Hundoktuna Thamlamle thodok asi Impal West District ki manung chana leiba SAMUROU da haukiba August 9 gi numidang wairam da thokibane Angang sing adudi SAMUROU mayai leikai dagi atokpam Suraj chahi 12 atokpam Sholia chahi 9 makhoi ani machin manauni Angang ani sigi apokpa atokpam Shova apokpi atokpam Echan kawi Angang amana langjing achobadagi Moirang Them Siddharth chahi 13 apokpa Moirang Them Bom apokpi Bem Siddharth mahaki mamagi mapam SAMUROU da direct tambagi leibane thodog asigi matangda ELITETV ga akhanana unaruba matamda angang sing aduna phongdok rakhibada thodog thokpa numide se ki nubira wairam makoi akum yumge thongal manakta sanaduna leibane nupa ani laktuna yum matak piu haiduna chatpadagi khamduna leramba vanabada makoi ahum phaduna puwane makoi ahum makong makhut punsinki Suraj amadi Soliadi fina mamit puli Siddharth na lakminaba nupa bana makhut na mamit khume Siddharth na uho matamda makoi bu faduna puriba van aduna tana van amasu khamduna lei hairi faduna puriba nupa sing aduna phone da wari sanaba matamda police lei hainaba wafam angang sing na taki hairi masidagi makoi bu lampak amada Hundoktuna Thamlambane makoi bu hundoklam liba mafam madudagi awang thangba kaithel ani laluna makoi ahum khongna yum tana halake makoi bu faduna puriba nupa ni du Muslim mali haiba wafam angang sing aduna phongdoraki Nang sanengai da moi pungdomana hekpada moi nupa ni laga maning yumam tawla ye khange haiwa adugi chatpa adugi da moi maning da bienang khame dagluge ada tungdagi laga moi chingjalle haga moi phung wai sanabdu police ke anwa me aga hoyo yaga adunga lega lampan thosa ga moina gari dagi indarame indarang kan thoge mamang da jubien ani sueba mang da jubien an thoge still yimdale aduga sinju aidi mit ka chinga khunoi khume fi kona da be kande mo bani di fi na dum pulle